Good morning, mayam video no ba mga puraga lecture nongalakpade ide kaidawni thabak so tawbase kaya sangtre haitare duty asoba pairaga leiribanina angang sisu tumingaida thabak tawshel hoba sa men ma ta de tawraga so hawalak tra ko ado hazu mu pamdana mu leirese thambase yadadana singsu singale bako ai already kapase pungpa ba ge doini utraga na kapsana doini bako adumaine ka su yam haire ngasi tha ahum su phare tha ahum gi photo shoot su taw pi doini aina 1 years hogi di photo shoot se taw pi ge taw bani aduga magi photo album ama frame chalaga adumaina semaga ina ko yung se saraga ko ka da thepi gen taw bani adugi capture bani bako yung shidena ko tumde tum khale e uiri Luzage tawbase ngatang di tumamme aduga kapaktana mo yang pina ba do ngamdabanina mama na so halopi ba do ngamdabanina aina ta sumta ko je so ama tawbanina ko adona I thabak se kaya tawbadi sangtre sangba tomingai da di chak thongdopi ba ama wai siren ba thum tawe ba ko to sangtre ai gi thabak se di hai ba ngamde ngai ro ba ya de den ko angang se gi wari ni angang sina mo tum ma de lo yai tum jaga di ama te ya de hai ta he ado ngasi gi blog se makha dan sum uchar ke kai tawba do thamma kapsana basina sum pam de ba ma ti ko khut si di khangan de ba ko pambai su mathau ta de yung nung din se tomdana leibana namni ba ko ado khut khang da basi bu haje je singa abanina yaraktre usi so sit seng ba ka yamna tawri mai sisu unawana yam tai ba nung ti ge adona nung ti gi sit na seng dana mai thatok tana smai sum tawe ba ko to manam se am kalli changa ge che so surrender lo ro bani Bilung kambado. Cici ciara nangi wali tahu siapa macam tu kam tu tanah macam ni tahu lah seorang besar. Itu saya teru ke kapam nganu, cici ciara le yamu sana dana, ko. Nungal apa iru toke tahu besar ko sagal lah begini. Sasu sagat baga nungal apa iru toke tadi nungai teh saja fresh white. Do mana ya ada bahaya tanah saya tamjadana lagi ada tamjadale nungai teh tanah kesulian jadi pun nungai besok kang jala bahaya tanah. Ai bana loire sing mana loire tu sing Bisa basu loire ko je mo buchang kre si sia breakfast sempi ke doga ngang lu sepi ke sang sahalaga sia ta nature ni ayam kaksar ni je ko ni cha wale ngarang gi rum thong ba lai ho ko chak su lai ho ba no mama so champa taw cha kare asidana ko petrol luzana bagi ising thangat pire kara petrol luzabirani tum jene sida pungse so yo salak to re baro mangda luzage taw bani doga mase photo kapirani tum jene da Macha ka type re manung da super type re sia breakfast ni sena sem sinai star ni sa ngai boina Không thấy lấy được đâu chả? Thấy không chả? Oh, besok. Biar kita yang paling besar sih. Mana pandai babu? Jangan pandai pakai nggak? Cak pandai kuat. Cak di mana cak ni sih? Cak tu yang cak demi nak cuci pandai hele. Ayah, kita udah. Kak tu le. Kita tu tak ada. Mana foto kapi dua minggu yang tu jangan suat. Magina sida lumbire kara de sagale eba ko sungsa so yam sati na sa mapanda segi na pupambi se uda sida
ꯊꯣꯡꯉꯒ ꯆꯥꯕꯗꯣ ꯃꯍꯥꯎ ꯌꯥꯝ ꯂꯩꯕꯅꯤ ꯀꯔꯤꯅꯣ ꯀꯔꯤ ꯐꯤ ꯀꯔꯤ ꯑꯩꯒꯤ ꯄꯣꯂꯦꯁꯇꯔ ꯄ꯭ꯂꯦꯟ ꯄꯣꯂꯦꯁꯇꯔꯅ ꯍꯦꯛ ꯑꯩꯈꯣꯏ ꯊꯥꯖꯤꯜꯂꯒ ꯄꯤꯡꯀꯤ ꯂꯩꯖꯕ ꯑꯣꯏꯔꯝꯗꯣꯔꯦ ꯈꯔꯅ ꯖꯨꯒꯥꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒ ꯁꯤꯌꯥꯒꯤ ꯔꯕꯔ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯅ 3 ꯁꯦꯝꯖꯤꯜꯂꯅꯤ ꯑꯃꯁꯨ ꯎꯏꯁꯟꯅ ꯇꯧꯔꯤꯁꯦ ꯀꯞꯄꯨ ꯀꯞꯆꯅꯤꯡꯉꯤ ꯁꯦ ꯑꯩꯈꯣꯏ ꯃꯥꯏꯔꯦꯟ ꯃꯆꯥ ꯃꯥꯟꯕꯅꯤ ꯃꯥꯏꯒꯁꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯥꯏ 3ꯁꯦ ꯌꯥꯝ ꯄꯣꯁ ꯇꯥꯈ꯭ꯔꯦ ꯄꯤꯛꯇꯛꯅ ꯁꯤꯌꯥ ꯔꯤꯕꯟꯅ ꯑꯁꯤꯅ ꯑꯣꯏꯅꯤ ꯍꯥꯏꯁꯦ ꯑꯩꯅ ꯈꯪꯉꯕꯅꯤ ꯂꯣꯏꯔꯦ ꯋꯥꯏ ꯁꯪꯉꯦ ꯇꯨꯝꯖꯔꯣ ꯍꯣꯔꯦꯟ ꯁꯟꯗꯥꯕꯧ ꯆꯥꯛ ꯊꯣꯡꯕ ꯇꯧꯔꯁꯤ ꯇꯨꯝꯃꯝꯗꯥꯏꯒꯤ ꯅꯣꯡꯊꯛ ꯌꯦꯡꯈꯠꯄ ꯍꯧꯈ꯭ꯔꯦ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯅꯣꯡꯊꯛꯁꯤꯒ ꯌꯦꯡꯈꯠꯂꯒ ꯎꯡꯉꯒ ꯎꯏꯊꯔꯛꯇꯣꯏꯅꯦꯕꯀꯣ ꯎꯏꯔꯨꯝ ꯇꯧꯁꯜꯂꯛꯑꯦ ꯉꯥꯏꯍꯥꯛ ꯍꯪꯀꯠ ꯍꯟꯗ ꯁꯨꯃꯥꯏꯅ ꯆꯠꯄꯤꯔꯗꯤ ꯇꯨꯝꯈ꯭ꯔꯅꯤ ꯇꯨꯝꯕꯁꯦ ꯌꯥꯝ ꯊꯨꯏꯕꯀꯣ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯟꯖꯔꯅꯤ ꯆꯔꯥꯁꯦ ꯋꯥꯟꯈꯤꯕꯅꯤꯅ ꯆꯥꯛꯁꯤꯗꯤ ꯂꯥꯝꯗ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝꯁꯦ ꯁꯨꯝ ꯍꯧꯈꯤ ꯈꯪꯍꯧꯗꯦ ꯌꯨꯝꯗꯩ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯂꯦꯟꯕ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦꯕꯀꯣ ꯑꯌꯨꯛꯇꯒꯤ ꯅꯨꯡꯗꯥꯡ ꯇꯥꯈꯤꯕꯁꯦ ꯈꯪꯍꯧꯗꯦ ꯀꯣ ꯁꯤꯌꯥꯃꯨꯛ ꯉꯥꯡꯅ ꯑꯉꯥꯡ ꯉꯥꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯃꯨꯛ ꯂꯩꯃꯤꯟꯅ ꯁꯨꯝ ꯍꯧꯈꯤ ꯃꯇꯝꯁꯦ ꯇꯨꯝꯖꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯏꯔꯨꯖ ꯂꯣꯏꯔꯕꯅꯤꯅ ꯑꯩꯅ ꯃꯣꯟꯁꯤꯁꯨ ꯐꯩꯖꯥ ꯁꯥꯕꯤꯔꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯁꯥꯔꯒꯁꯨ ꯍꯤꯞꯍꯜꯂꯦꯅ ꯁꯥꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯃꯥꯏꯁꯨ ꯃꯣꯟ ꯇꯣꯉꯥꯟꯅ ꯁꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯡꯇꯛ ꯇꯧꯋꯦ ꯍꯥꯏꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯧ ꯍꯧꯖꯤꯛꯇꯤ ꯁꯥꯒꯠꯂꯛꯑꯕꯅꯤꯅ ꯁꯨꯃꯥꯏꯅ ꯐꯨꯔꯤꯠ ꯃꯆꯥ ꯂꯤꯠꯄꯤꯕꯁꯦ ꯑꯁꯤꯅ ꯏꯪꯖꯔꯒ ꯅꯨꯡꯉꯥꯏꯖꯔꯦꯗꯅꯀꯣ ꯁꯥꯒꯠꯂꯗꯤ ꯃꯣꯏꯁꯨ ꯅꯤꯡꯉꯥꯏꯇꯧꯗꯅ ꯇꯨꯝꯕꯗꯣ ꯌꯥꯗꯦ ꯑꯁꯤꯗꯤ ꯁꯥꯁꯨ ꯁꯥꯒꯠꯂꯛꯑꯕꯅꯤꯅ ꯆꯥꯎꯔꯦ ꯏꯆꯥ ꯅꯨꯄꯤꯁꯦ ꯊꯥꯕꯨ ꯊꯥꯖꯗꯦ ꯇꯧꯔꯤꯁꯦ ꯃꯥꯏꯒꯁꯦ ꯄꯤꯛ ꯊꯟꯗꯅ ꯑꯩꯈꯣꯏ ꯃꯆꯥ ꯅꯨꯡꯁꯤꯗ꯭ꯔꯦ ꯃꯆꯥꯁꯦ ꯄꯣꯛꯂꯛꯄꯗꯗꯤ ꯌꯥꯝ ꯀꯪꯗꯧꯕ ꯃꯥꯜꯂꯨꯔꯦꯕꯀꯣ ꯑꯩꯒꯤ ꯐꯤꯒꯔ ꯑꯣꯏꯗ꯭ꯔꯣꯕ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤꯅꯦ ꯑꯗꯨꯒ ꯈꯪꯍꯧꯗꯦ ꯖꯔ ꯃꯄꯥꯏ ꯐꯤꯒꯔ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯃꯅꯤꯄꯨꯔ ꯍꯟ ꯃꯇꯝꯗ ꯉꯛꯑꯅꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯈꯪꯖꯥꯎ ꯆꯥꯎꯈꯠ ꯂꯩꯔꯝꯕꯁꯤꯗ ꯇꯨꯝꯕꯁꯨ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯇꯨꯝꯃꯗꯤ ꯌꯥꯝ ꯊꯨꯅꯁꯨ ꯆꯥꯎꯋꯤ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯑꯁꯤꯗꯀꯣ ꯑꯉꯥꯡꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕꯅꯤ ꯍꯧꯒꯠꯂꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯇꯨꯝꯃꯟꯗꯅ ꯐꯖꯅ ꯇꯨꯝꯃꯤꯍꯦ ꯑꯁꯤꯁꯤꯅ ꯐꯔꯤꯃꯤ ꯃꯁꯥꯁꯦ ꯍꯥꯏꯅ ꯍꯥꯏꯔꯤꯅꯤ ꯃꯥꯅ ꯃꯄꯥ ꯃꯥꯟꯈ꯭ꯔꯦꯗ ꯃꯄꯥ ꯄꯨꯔꯥ ꯍꯥꯏꯖꯜꯂꯦ ꯅꯣꯡꯁꯤꯅꯤ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎꯁꯤꯗꯗꯤ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯆꯠꯂꯛꯏꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯑꯕ ꯅꯨꯡꯗꯥꯡꯗꯒꯗꯤ ꯍꯥꯡꯗꯣꯛꯄ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯀꯥꯡ ꯃꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯛꯇꯅ ꯀꯥꯡꯒꯟ ꯃꯄꯥꯟꯁꯤꯗ ꯂꯣꯏꯕꯅꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯁꯜꯂꯒꯦ ꯇꯧꯕꯅꯤ ꯅꯍꯥꯟꯁꯨ ꯑꯩꯅ ꯊꯣꯡꯕ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯈ꯭ರೆ ꯉꯁꯤꯗꯤ ꯉꯧꯊꯣꯡꯒꯗꯤ ꯉꯧꯔꯔꯣꯏ ꯑꯆꯥꯔꯒ ꯄꯥꯄꯔꯒ ꯇꯧꯔꯒ ꯁꯝꯖꯜꯂꯅꯦꯕꯀꯣ ꯉꯧꯊꯣꯡꯁꯨ ꯁꯨꯝ ꯆꯥꯃꯜꯂꯦꯅ ꯇꯜꯂꯦ ꯑꯗꯣ ꯌꯦꯅꯝꯒ ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯁꯥ ꯃꯔꯣꯏ ꯈꯤꯇꯪ ꯍꯦꯛꯎꯒꯦꯕꯀꯣ ꯈꯔ ꯅꯝꯅ ꯍꯥꯞꯄꯒꯗꯤ ꯍꯥꯎꯋꯦ ꯑꯗꯨ ꯚꯔꯥꯗ ꯂꯩꯕꯅꯤꯅꯦ ꯑꯦꯗꯖꯁ ꯇꯧ ꯇꯥꯔꯦ ꯈꯖꯤꯛ ꯅꯠꯇ꯭ꯔꯥ ꯕꯖꯥꯔꯗꯨꯗꯤ ꯍꯧꯖꯤꯛ ꯆꯠꯄꯗꯣ ꯌꯥꯔꯣꯏꯗꯕꯅꯤꯅ ꯌꯦꯅꯝꯒ ꯆꯤꯆꯦꯅ ꯈꯔ ꯁꯤꯗ ꯊꯥꯕ ꯁꯤꯒꯤ ꯐꯤꯕꯣꯝꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯔꯣꯠ ꯇꯧꯔꯒ ꯈꯤꯇꯪ ꯊꯝꯕꯤꯔꯝꯕꯅꯤ ꯑꯗꯣ ꯃꯣꯏ ꯌꯨꯝꯒꯤ ꯃꯄꯨꯁꯤꯗ ꯐꯖꯅ ꯇꯤꯡꯕꯤꯔꯝꯃꯦ ꯑꯉꯥꯡꯒꯤ ꯏꯟꯖꯥꯡ ꯑꯃ ꯐꯧꯕꯗꯣ ꯅꯨꯡꯉꯥꯏꯗꯅ ꯃꯊꯛꯇ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯌꯥꯝ ꯋꯥꯏꯑꯦꯕ ꯌꯦꯅꯝꯁꯤꯁꯨ ꯊꯨꯊꯨꯛ ꯂꯥꯎꯔꯦ ꯁꯤꯒ ꯁꯥ ꯃꯔꯣꯏ ꯂꯩꯔꯦ ꯁꯤꯒ ꯌꯦꯅꯝꯁꯤꯅ ꯈꯔ ꯐꯩ ꯁꯥ ꯃꯔꯣꯏꯒꯁꯦ ꯁꯤ ꯃꯔꯤ ꯈꯛꯇꯅꯤ ꯍꯦꯛ ꯂꯩꯁꯦ ꯅꯥꯀꯨꯞꯄꯤꯁꯤꯅ ꯃꯣꯏꯅ ꯃꯩ ꯊꯥꯖꯔꯝꯗꯅ ꯈꯔ ꯈꯨꯏꯗꯅ ꯂꯩꯔꯝꯃꯦ ꯃꯅꯥꯛꯇ ꯃꯩ ꯊꯥꯖꯟꯕꯗꯨꯅ ꯈꯨꯏꯖꯤꯜꯂꯝꯃꯦ ꯌꯦꯟꯁꯥꯡꯗ ꯁꯣꯛ ꯇꯧꯔꯒ ꯍꯥꯎꯕꯁꯤꯗꯤ ꯇꯤꯜꯍꯧꯗꯒꯤ ꯍꯦꯟꯅ ꯅꯥꯀꯨꯞꯄꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩ ꯌꯦꯟꯁꯥꯡꯁꯨ ꯃꯅꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯥꯀꯨꯞꯄꯤꯅ ꯁꯣꯛ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯀꯥꯡꯉꯧꯗ ꯉꯧꯔꯁꯨ ꯍꯋꯥꯏꯗ ꯊꯣꯡꯉꯁꯨ ꯉꯥꯗ ꯊꯣꯡꯉꯁꯨ ꯂꯣꯏ ꯍꯥꯎꯋꯦꯗꯅꯀꯣ ꯑꯗꯨꯒ ꯁꯥꯒꯨꯝꯕ ꯊꯣꯡꯕꯗꯅ ꯑꯃꯨꯛ ꯇꯤꯜꯍꯧ ꯆꯅꯝ ꯑꯗꯨꯃꯥꯏꯅ ꯍꯥꯎꯕꯀꯣ ꯑꯇꯩꯗꯗꯤ ꯇꯤꯜꯍꯧꯗꯒꯤꯗꯤ ꯅꯥꯀꯨꯞꯄꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯃꯍꯥꯎꯁꯦ
sida leijare khara thaknabagi kukarsu thangatjare khesida ghi khara sum hapchalati manam nushiraga mahau laina haubani bako ghi sisu khara haptoini habji toshan bada hapke su jai horen kaino torokda hapsu yai bako kolam daida कुकर से सो सारे हौसे थाव हापनबा तौरके थाव से खरा हापचरे अतुगा मखा ताना सु मुचरके मैम हौसे सोप तौनबा तौरके तेजपत्ता हापचनजरे अतुगा हौसे पासपरोन का जीरा मपुंग का खरा हापचरे मैम दुंगशिनबगी हौसेना कॉफी मुहाचनजरके थाव सोक तौबसिदा जीरा मकुपसु खरा हापचनजरके पाउडर को अदुगा अइना मचा खरसु चाइशनगे मचुगा मोरोक का हापचरके सिया सुचा दुनिया मोरोक दी यामना हापरो खितंग तंग हापगे मोरोक सु मचु याम फसे खितंग हापतंग ngang दमाय ओइबको अइना ngasai sing kaino tawdusu hapchalani sing yamadi manam su nushiraga hawe aduga samaroi hapchalani aduga ising hapaga thum hapaga loire yam samme sketi thongati khechri city hawai nam lap tawraga mon lauraga chabaduna yam hawe khechri city pet la su haute aduga yam phamal la su haute chang ama molaga hawbai yam leidana aduduna yam hawbane khechri city मैम कैसे थोंबदे हम साथीना है सागी थागा चबेशु नते बको हाउसो हावे बको आदसो हावे हावे हैना हाइने येबा खांगाबा अतोगा आइना सु पामसबो ओइबनिना हाउना बा हैने बा होना जबतो युमदा लैरिङैदति ममाना थोंगा दम साइ ममा कैसे थोंबो यामना है याम हावे बा मोन लाउना महाउ लैना थोंबतो तमाइना तवे बको आइना नुपा मेमदा लाका कैसे जाने पमतमदा आइना ममादा फोन तौरका कमाई कयाम हापिनो आइना हंगागा तमाइन थोंगागा ऐसु हेजरकपनी अहानबा थोंगा दति नुपा मेमदति युम चेंग चाबने थोतने आइना युम चेंग अता हापगा थोंगोदना खेसिदो हाउरगसु याम पेटमनदना चाबदो नुंगाइतबदो दुमाइन ओइरबको अदो मथंगदगिदि आइना युम चेंग से खितंग तंग यालगा अतै चिंगेन न तौरका हापगा थोंगेबको अदोना हौजक्ति खंगबनिने चिंगेन सुम थोंगे याम हाइरे हामसो हावेबको खेसि सिसु फातो याम चानिंगक पमथा हम लाकपनेबको अदोना हिजिनदबा यादि खेसि सिसु हौजिक खेचि से अहुम कामहलनी अदुरगा लोरे याम सmme खेचि थोंगसिदि पापर मुंगा हाले हौगे अंगन कपसले खेसि मनम नंगा और सिटी सिदे पाइथोरको मनम सिदि खरगा पामसबगा होय जेसु हजे खेसि याम चानिंगे नाने हाउ थोगदगिबदुगा माति ओ ड्रबजाने को अमुक चानिंगकपदनेबको अदु नुमितसु चरा अमु वानथले खेचि से खरा लेमौबदुना हाउमन्दना दुनि amuraka kamhalaga yarni papar hodoni ibemasisu pammi amuk uithakre da papar khara hole kisisu loire sida leire sana tawrani nga
ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯎꯏꯗꯅ ꯑꯩꯈꯣꯏ ꯄꯤꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯄꯣꯠꯁꯟꯕꯤꯔꯃꯤꯅ ꯍꯧꯖꯤꯛ ꯆꯥꯎꯔꯛꯑꯕꯅꯤꯅ ꯁꯤꯒꯤ ꯕꯦꯒꯁꯤꯒ ꯄꯣꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕꯀꯣ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗꯗꯤꯀꯣ ꯃꯅꯨꯡ ꯆꯪꯉꯒ ꯃꯁꯥꯒꯗꯣ ꯀꯟꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯣꯠꯁꯟꯕꯁꯨ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯣ ꯌꯥꯝ ꯀꯨꯏꯅ ꯄꯣꯠꯁꯜꯂꯛꯑꯗꯤ ꯑꯃꯨꯛ ꯂꯦꯡꯕꯥꯟꯁꯦ ꯁ꯭ꯋꯥꯏꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯛꯏ ꯃꯁꯥ ꯐꯕ ꯃꯤꯅꯒ ꯄꯣꯔꯗꯤ ꯀꯥꯏꯗꯦꯕ ꯑꯩꯅꯒ ꯄꯣꯠꯁꯜꯂꯝꯃꯤꯅ ꯌꯥꯗꯦꯕ ꯀꯨꯏꯅ ꯄꯝꯕ ꯁ꯭ꯋꯥꯏ ꯁꯒꯟ ꯁꯌꯥ ꯌꯥꯝ ꯅꯥꯏꯌꯦꯕ ꯆꯥꯛ ꯂꯥꯝꯃꯦ ꯈꯦꯆꯤ ꯃꯅꯝ ꯇꯥꯕꯗ ꯑꯩꯈꯣꯏ ꯆꯦꯅ ꯊꯤꯔꯤ ꯑꯩꯈꯣꯏꯅꯔꯣ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯍꯣꯔꯦꯟ ꯆꯔꯥ ꯋꯥꯟꯅꯕꯁꯨ ꯈꯔ ꯊꯝꯃꯝꯃꯨ ꯂꯦꯝꯃꯒꯗꯤ ꯂꯦꯝꯗ꯭ꯔꯗꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯆꯥꯛ ꯀꯨꯗꯥꯝꯃꯕꯣ ꯀꯥꯎꯋꯦ ꯃꯤ ꯃꯥꯏꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯤꯌꯥ ꯆꯥꯈꯠꯄ ꯍꯧꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯆꯥꯏꯁꯦ ꯘꯤꯅꯤꯅꯦ ꯘꯤ ꯌꯥꯝ ꯇꯪꯉꯒ ꯂꯣꯏꯔꯦ ꯕꯦꯔꯥꯅꯤꯅꯦ ꯘꯤ ꯑꯩꯃ ꯆꯥꯒꯁꯨ ꯌꯥꯝ ꯆꯥꯅꯩ ꯘꯤꯁꯤꯕꯨ ꯌꯦꯡꯉꯨꯅꯤ ꯐꯖꯅꯒ ꯀꯣꯠꯇꯅꯒ ꯆꯥꯛꯀꯗꯣꯔ ꯆꯥꯒ ꯂꯩꯇꯅ ꯆꯤꯛ ꯆꯥ ꯂꯩꯔꯝꯃꯤ ꯘꯤꯁꯦ ꯄꯥꯝꯖꯈ꯭ꯔꯕ ꯘꯤ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯆꯥꯛ ꯆꯥꯕꯩ ꯍꯧꯔꯦ ꯑꯩꯅ ꯍꯜꯂꯛꯀꯦ ꯉꯥꯟꯅ ꯆꯥꯁꯤꯁꯦ ꯊꯣꯡꯒꯁꯦ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯉꯥꯟꯅ ꯆꯥꯔ ꯅꯨꯡꯉꯥꯏꯔꯅꯤ ꯑꯅꯤ ꯑꯃ ꯆꯥꯈꯠꯈ꯭ꯔꯦꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯗꯣ ꯃꯍꯥꯎꯗꯣ ꯑꯗꯣ ꯃꯔꯣꯏ ꯃꯄꯥꯡ ꯀꯔꯤꯝꯁꯨ ꯌꯥꯝꯅ ꯊꯣꯡꯉꯩ ꯍꯥꯞꯆꯤꯟꯗ꯭ꯔꯕꯅꯤꯗꯣ ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯃꯔꯤ ꯈꯛꯇꯪ ꯘꯤ ꯈꯔꯁꯨ ꯍꯥꯞꯆꯤꯟꯕꯁꯦ ꯘꯤ ꯃꯍꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕꯒꯤ ꯐ꯭ꯂꯦꯕꯔ ꯑꯃ ꯊꯣꯛꯏꯗꯅ ꯑꯗꯨꯒ ꯌꯥꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯩ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯄꯤꯇ꯭ꯔꯣ ꯏꯕꯦꯝꯃ ꯑꯃꯅ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯦ ꯃꯃꯥꯁꯨ ꯁꯤꯗ ꯆꯥꯔꯤ ꯃꯌꯥꯝ ꯅꯨꯡꯊꯤꯟꯁꯨ ꯇꯥꯁꯜꯂꯛꯑꯦ ꯃꯃꯥꯁꯨ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯃꯄꯥꯟꯗ ꯅꯣꯡꯁꯤꯁꯨ ꯇꯥꯒꯗꯕꯗꯤ ꯃꯥꯜꯂꯤ ꯃꯪꯂꯤ ꯃꯪꯂꯤꯗꯤ ꯇꯧꯏ ꯆꯥꯛꯅꯔꯦ ꯑꯗꯨꯅ ꯄꯤꯇ꯭ꯔꯣꯁꯨ ꯉꯁꯥꯏ ꯇꯨꯝꯕ ꯌꯥꯗꯗꯅ ꯍꯧꯖꯤꯛꯇ ꯄꯥꯝꯕꯤꯗꯅ ꯇꯨꯝꯈ꯭ꯔꯦ ꯁꯤꯌꯥꯁꯨ ꯀꯟꯅ ꯌꯨꯝ ꯁꯥꯕꯤ ꯇꯧꯗꯅ ꯁꯥꯟꯅꯗꯅ ꯁꯥꯔꯤ ꯀꯔꯤꯅꯣ ꯁꯥꯟꯅꯔꯤ ꯍꯥꯏꯅꯤ ꯑꯩ ꯍꯥꯏꯁꯦ ꯉꯁꯥꯏꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ ꯆꯥꯛ ꯇꯣꯔꯛꯄꯩ ꯄꯣꯊꯥꯅꯤꯡꯕꯁꯨ ꯐꯪꯗꯗꯅ ꯍꯧꯖꯤꯛꯇ ꯗ꯭ꯔꯣꯞ ꯂꯥꯎ ꯇꯥꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯗ꯭ꯔꯣꯕꯅꯤꯁꯦ ꯍꯧꯖꯤꯛ ꯑꯣꯂꯥꯡꯉꯛꯑꯕꯅꯤꯅ ꯇꯨꯝꯊꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯇꯨꯝꯗꯤ ꯇꯨꯝꯅꯤꯡꯉꯗꯣꯏꯅꯦ ꯍꯦꯡꯉꯣ 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 ꯇꯧꯔ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇ ꯈꯔ ꯏꯪꯊꯔꯛꯑꯕꯅꯤꯅ ꯇꯨꯝꯈ꯭ꯔꯦ ꯐꯝꯕꯒꯁꯨ ꯌꯥꯁꯜꯂꯛꯇ꯭ꯔꯤ ꯈꯪꯉꯕ ꯁꯤꯡꯕꯅ ꯂꯣꯏꯁꯤꯜꯂꯛꯏꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ